ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯜ ꯇꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯈꯛ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯗꯨꯗꯤ ꯇꯝꯊꯤꯔꯕ ꯎꯃꯪ ꯑꯃꯗ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯕꯒꯤ ꯆꯠꯈꯤꯕꯗꯒꯤ ꯁꯥ ꯀꯩꯅ ꯆꯥꯕꯗꯒꯤ ꯁꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯆꯥꯏꯔꯦꯜ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤꯍꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯆꯥꯏꯔꯦꯜ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ. ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯨꯝꯕ ꯃꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ. ꯑꯗꯨꯒ ꯄꯥꯔꯤꯍꯟꯁꯨ ꯌꯥꯝꯅꯗꯤ ꯐꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯇꯣꯝꯕ ꯑꯣꯏꯕꯅ ꯅꯤꯡꯉꯥꯏꯗꯤ ꯀꯜꯂꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯪꯕ, ꯃꯤꯒꯤ ꯋꯥ ꯏꯟꯒꯟꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯆꯥꯏꯔꯦꯜꯅ, "ꯍꯥꯏ ꯄꯥꯔꯤꯍꯟ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ." ꯄꯥꯔꯤꯍꯟ ꯏꯃꯨꯡꯗꯒꯤ ꯈꯥꯕꯩ ꯑꯃ ꯄꯥꯏꯔꯒ ꯐꯠ ꯊꯣꯛꯂꯛꯏ. "ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ?" "ꯋꯥ ꯑꯝꯇ ꯁꯤꯟꯅꯔꯝꯒꯦ ꯇꯧꯕꯅꯤꯗ." "ꯀꯩ ꯋꯥꯅꯣ ꯏꯌꯥꯝꯕ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯃꯃꯥꯡ ꯂꯩꯀꯥꯏꯒꯤꯅꯦ, ꯇꯥꯗ ꯕꯤꯁꯈꯣꯏꯗ ꯑꯩ ꯄꯩꯌꯥ ꯁꯤꯕ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯊꯣꯛꯂꯝꯃꯨ." "ꯑꯦ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯗꯅ ꯑꯩꯗꯤ ꯋꯥ ꯑꯔꯨꯕꯔꯥꯅ ꯈꯜꯂꯨꯔꯦ. ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯑꯩꯅ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯒ ꯂꯣꯏꯔꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤꯅꯦ, ꯅꯌꯥꯝꯕ ꯊꯕꯛ ꯆꯠꯂꯦꯀꯣ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯥꯏꯔꯦꯜ ꯆꯠꯈꯤꯔꯝꯃꯤ. ꯄꯥꯔꯤꯍꯟꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯌꯥꯝꯕꯅ ꯍꯥꯏꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯊꯣꯛꯂꯝꯃꯤ. ꯄꯥꯔꯤꯍꯟ ꯃꯌꯥꯝꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ, ꯁꯝꯅ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯂꯪꯂꯕꯤ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ. ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯔꯤꯍꯟꯗꯤ ꯑꯃꯈꯛꯇꯗ ꯃꯤꯇꯥꯈꯤꯕꯅ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯎꯔꯝꯗꯦ. ꯅꯨꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯦ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯏꯇꯥ ꯂꯥꯏꯖꯗ ꯅꯠꯇ꯭ꯔꯅꯦ? ꯑꯁ, ꯅꯣꯏꯁꯤꯗꯤ ꯃꯤꯅ ꯇꯥꯈꯤꯅꯤ, ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯆꯣꯞꯀꯅꯤꯀꯣ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯥꯔꯤꯍꯟꯒꯤ ꯃꯄꯥ ꯂꯥꯟꯁꯤꯜꯂꯛꯂꯝꯃꯤ. ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯄꯥꯔꯤꯍꯟꯅ, "ꯑꯦ, ꯏꯆꯜꯁꯤꯡ ꯑꯝꯇ ꯉꯥꯏꯈꯣꯕ." ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯞ ꯂꯦꯞꯂꯝꯃꯤ. "ꯏꯆꯜꯁꯤꯡ, ꯁꯥꯎꯗꯤ ꯁꯥꯎꯕꯤꯅꯨ. ꯅꯣꯏꯒꯤ ꯃꯌꯥꯏ ꯊꯪꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ?" "ꯑꯩꯕꯨꯔꯣ ꯏꯕꯨꯡ?" "ꯍꯣꯏ, ꯃꯥꯅꯤ. ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ?" "ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯏꯖ ꯀꯧꯏ ꯏꯕꯨꯡ." "ꯑꯣ, ꯌꯥꯝ ꯐꯖꯩ. ꯅꯃꯤꯡꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯏ." ꯄꯥꯔꯤꯍꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯂꯒ, "ꯍꯩꯃꯥ, ꯏꯕꯨꯡꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ. ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯃꯛꯇꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯁꯠꯀ ꯐꯣꯡꯗꯣꯛꯂꯝꯃꯤ." ꯄꯥꯔꯤꯍꯟꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯏꯀꯥꯏꯔꯛꯄꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝꯂꯣꯝꯗ ꯐꯠ ꯆꯦꯟꯁꯤꯟꯈꯤ. ꯃꯇꯧꯗꯨꯗ ꯂꯥꯏꯖꯅ, "ꯑꯁ, ꯇꯜꯂꯤꯍꯦ ꯅꯣꯏꯁꯤꯗꯤ. ꯃꯤ ꯏꯕꯨꯡꯁꯦ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ, ꯆꯦꯟꯈ꯭ꯔꯦ ꯌꯦꯡꯉꯣ." ꯊꯥꯖꯅ, "ꯏꯁ, ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯅꯨꯄꯥꯁꯦ ꯄꯥꯝꯃꯤꯗꯣ ꯈꯪꯖꯔꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯏꯖ ꯍꯣꯏꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯥꯔꯤꯍꯟ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ. ꯆꯥꯎꯔꯦꯜꯅ, "ꯄꯥꯔꯤꯍꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯁꯤꯡꯗꯨꯕꯨ ꯈꯨꯖꯥꯏꯗ ꯍꯩꯗꯗꯅ ꯂꯩꯃꯥꯏꯗ ꯍꯩꯊꯔꯤꯗꯨꯕꯣ?" "ꯑꯦ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ ꯏꯌꯥꯝꯕ." ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯍꯟ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ. "ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯉꯥꯎꯔꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤꯍꯟ ꯑꯃꯁꯨꯡ ꯂꯥꯏꯖ ꯊꯃꯣꯏ ꯇꯤꯟꯅꯕꯗꯒꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯔꯒ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯆꯥꯎꯔꯦꯜ ꯑꯃꯁꯨꯡ ꯄꯥꯔꯤꯍꯟ ꯎꯃꯪꯗꯒꯤ ꯎ ꯈꯔ ꯀꯛꯂꯒ ꯄꯨꯔꯛꯂꯝꯃꯤ. ꯆꯥꯎꯔꯦꯜ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯒ, "ꯀꯗꯥꯏ? ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ. ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ. ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ, ꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤꯗ." "ꯅꯠꯇꯦ ꯏꯌꯥꯝꯕ, ꯁꯤꯒꯤ ꯃꯐꯝꯁꯦ ꯚꯨꯠ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯕꯅꯤ. ꯌꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯁꯤ. ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ."
ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯊꯣꯛꯈꯤꯗ꯭ꯔꯦꯗ ꯄꯥꯔꯤꯍꯟ ꯅꯪꯁꯦ ꯁꯦ ꯐꯝꯊꯧꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗ꯭ꯔꯕꯗꯤꯅꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯄꯥꯔꯤꯍꯟ ꯇꯟꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯝꯊꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯄꯥꯔꯤꯗ ꯑꯃꯨꯛ ꯄꯤꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯂꯥꯏꯖ ꯑꯗꯨ ꯃꯈꯨꯠꯇ ꯀꯣꯔꯤ ꯃꯆꯨꯒꯤ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖ ꯎꯕꯗ ꯏꯁꯤꯡ ꯊꯛꯂꯝꯕ ꯄꯥꯔꯤꯗꯨ ꯏꯁꯤꯡ ꯍꯥꯔꯗꯨꯅ ꯂꯣꯛ ꯈꯨꯔꯛꯂꯝꯃꯤ ꯅꯪꯕꯨ ꯐꯖꯅ ꯊꯛꯄ ꯌꯥꯗ꯭ꯔꯅꯦꯍꯦ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯠ ꯊꯛꯆꯤꯜꯂꯤꯗꯨꯕꯣ ꯁꯣꯝꯗꯅ ꯂꯥꯏꯖꯁꯨ ꯊꯣꯔꯛꯂꯕ ꯀꯧꯕꯅꯤꯅ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯆꯪꯁꯤ ꯀꯗꯥꯏ ꯆꯠꯁꯤ ꯀꯗꯥꯏ ꯋꯥꯈꯜ ꯇꯥꯗꯕ ꯃꯈꯩ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯝꯃꯤ ꯆꯥꯎꯔꯦꯜ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯍꯟꯒꯤ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯂꯥꯏꯖꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ ꯏꯍꯦ ꯉꯁꯥꯏ ꯃꯈꯩ ꯚꯨꯠ ꯇꯝꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯣꯏꯁꯤ ꯀꯤꯖꯩ ꯍꯥꯏꯔꯤꯁꯤꯗꯤ ꯃꯔꯝ ꯂꯩꯔꯝꯂꯦꯗꯅ ꯏꯌꯥꯝꯕ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯌꯨꯝꯗ ꯆꯠꯂꯁꯤꯔꯥ ꯂꯥꯝꯃꯛꯀꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯄ ꯍꯧꯏ ꯂꯥꯏꯖ ꯃꯈꯣꯏꯅ ꯆꯠꯄ ꯍꯧꯈꯤꯕ ꯑꯗꯨꯗ ꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯒ ꯑꯄꯦꯟꯕ ꯁꯣꯔ ꯑꯃꯈꯛ ꯍꯣꯟꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯜꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯀꯨꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯄꯥꯔꯤꯍꯟꯗ ꯂꯩꯔꯗꯤ ꯃꯣꯏꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯃꯌꯥꯝꯕ ꯑꯁꯦ ꯑꯩꯒꯤ ꯏꯊꯩ ꯊꯣꯛꯄꯅꯤꯅ ꯁꯨꯃꯥꯏꯅꯒ ꯀꯣꯛ ꯀꯨꯞꯇꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯄꯥꯔꯤꯍꯟꯁꯨ ꯎ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯄꯨꯅ ꯑꯃꯨꯛꯇꯪ ꯂꯩꯊꯣꯛꯂꯒ ꯂꯥꯏꯖꯗ ꯌꯦꯡꯖꯔꯝꯃꯤ ꯀꯣꯛ ꯀꯨꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯆꯩ ꯅꯊꯛꯀꯤ ꯑꯍꯜ ꯂꯩ ꯍꯥꯏꯕꯒꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦꯀꯣ ꯅꯣꯛ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ ꯅꯣꯛꯀꯗꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯥꯎꯔꯦꯜ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯄꯣꯂꯥꯡ ꯁꯥꯔꯝꯃꯤ ꯄꯥꯔꯤꯍꯟꯁꯨ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯄꯩꯌꯥ ꯁꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯀꯔꯤꯅꯣꯅꯦ ꯄꯥꯔꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯗꯨ ꯀꯣꯏꯊꯣꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯌꯥꯝꯕꯒꯤ ꯆꯍꯤꯗꯣ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯆꯍꯤ ꯌꯥꯝꯃꯦ ꯏꯁꯥꯅ ꯈꯪꯖꯩꯅꯦ ꯅꯍꯥꯛꯄꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎꯅꯨꯄꯤꯗꯨꯅꯒ ꯇꯛꯁꯤꯜꯂꯛꯂꯕ꯭ꯔꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯌꯥꯝꯕꯒꯤ ꯆꯍꯤꯗꯣ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯗ ꯏꯇꯩꯃ ꯑꯃ ꯌꯦꯡꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯄꯥꯔꯤꯍꯟ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯑꯅꯨ ꯄꯥꯔꯤꯍꯟ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯏꯌꯥꯝꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯔꯤꯍꯟ ꯑꯃꯁꯨꯡ ꯂꯥꯏꯖ ꯂꯝꯄꯥꯛ ꯑꯃꯗ ꯎꯅꯔꯝꯃꯤ ꯂꯥꯏꯖ ꯁꯥꯎꯅ ꯅꯠꯇꯦ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯁꯦ ꯍꯥꯏꯕꯅꯣ ꯅꯣꯏꯒꯤ ꯅꯌꯥꯝꯕ ꯄꯥꯈꯪ ꯁꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯉꯥꯏꯔꯗꯤ ꯑꯩ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯂꯥꯏꯖ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯏꯌꯥꯝꯕꯕꯨ ꯀꯥꯟꯊꯣꯛꯂꯝꯃꯦꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯕꯨ ꯀꯔꯤꯅꯦꯅ ꯈꯟꯈꯤꯗꯣꯔꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯈꯤꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯅꯦ ꯏꯌꯥꯝꯕꯒꯤ ꯃꯥꯒ ꯈꯪꯅꯖꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯊꯤꯗꯣꯛꯂꯛꯂꯒꯦ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯥꯅꯤ ꯆꯦꯟꯁꯦꯕ ꯉꯁꯤꯅꯦ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯅꯁꯤ ꯑꯩꯗꯤꯅꯦ ꯉꯁꯤꯃꯛ ꯆꯦꯟꯗ꯭ꯔꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯀꯨꯟꯖꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯄꯥꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯆꯦꯜꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯁ ꯂꯥꯏꯖ ꯅꯪꯁꯤꯗꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯐꯔꯦ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯊꯣꯛꯄꯨ ꯀꯩꯀꯩꯅꯣ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯒ ꯂꯥꯏꯖꯒꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯥꯔꯤꯍꯟꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯍꯦꯛ ꯃꯆꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ ꯆꯥꯎꯔꯦꯜꯗꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯍꯟꯅ ꯀꯅꯥꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯀꯣꯅꯨꯡꯒꯤ ꯌꯨꯝꯒꯨꯝꯅ ꯆꯥꯎꯔꯛꯄꯤ ꯂꯥꯏꯖꯗꯤ ꯅꯣꯡꯃꯒꯤ
ꯐꯠꯇꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯇ ꯆꯥꯔꯕꯁꯨ ꯄꯥꯔꯤꯍꯟꯒꯤꯅ ꯑꯍꯥꯎ ꯍꯥꯞꯂꯒ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯜꯒꯤꯅ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯟꯕ ꯃꯥꯟꯕ ꯈꯔ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯅꯤ ꯄꯥꯔꯤꯍꯟ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯥꯏꯖꯅ ꯁꯪꯕꯤꯗꯨꯅ ꯄꯤꯖꯔꯤꯉꯩ ꯆꯥꯎꯔꯦꯜ ꯑꯗꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯒ ꯇꯥꯅ ꯑꯣꯟꯊꯣꯛꯅ ꯀꯥꯏꯈ꯭ꯔꯄꯣꯠꯅꯤ꯫ ꯄꯥꯔꯤꯍꯟ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ, ꯊꯕꯛꯄꯨ ꯁꯨꯃꯥꯏꯅ ꯁꯨꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯑꯅꯤꯌꯦ꯫ ꯋꯥꯗꯦꯗ ꯍꯌꯦꯡꯗꯣ ꯑꯇꯣꯞꯄꯒꯤ ꯈꯨꯜ ꯑꯃꯗ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯒꯗꯕꯅꯤ, ꯑꯗꯨꯗꯅꯦ ꯉꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯌꯥꯗꯗꯨꯅꯅꯦ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯈꯨꯗꯩ ꯃꯆꯤ ꯑꯗꯨꯗ ꯁꯦꯜ ꯈꯔ ꯀꯤꯁꯤꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦ ꯁꯦꯜ ꯈꯔ ꯑꯁꯤꯅ ꯏꯃꯨꯡꯒꯤꯅꯦ ꯀꯔꯤꯅꯣ ꯈꯔ ꯁꯤꯖꯤꯟꯅꯔꯣ꯫ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯂꯥꯏꯖ ꯁꯥꯎꯅ ꯁꯦꯜ ꯈꯔ ꯑꯁꯤꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕ? ꯅꯣꯡꯃꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯃ ꯆꯥꯕ ꯐꯥꯎꯕ ꯀꯣꯟꯅꯔꯣꯏ꯫ ꯃꯁꯤ ꯇꯥꯟꯅꯕꯒꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤꯅꯦ꯫ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯏꯃꯨꯡ ꯑꯁꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯍꯟꯅ ꯂꯥꯏꯖꯅ ꯈꯪꯗꯗꯨꯅ ꯉꯥꯡꯖꯔꯤꯕꯅꯤ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨꯀꯣ, ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ, ꯋꯥꯔꯝꯂꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯍꯥꯛꯀꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯁꯤꯡꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯨꯟꯕꯣꯏ ꯃꯨꯟꯗꯕꯣꯏ ꯊꯣꯡꯕ ꯑꯦꯟꯁꯥꯡ ꯑꯣꯏꯕꯅ ꯆꯥꯎꯔꯦꯜ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯒ ꯆꯥꯛ ꯑꯗꯨ ꯌꯣꯠꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯔꯤꯍꯟꯗꯤ ꯃꯌꯥꯝꯕꯒꯤ ꯏꯟꯁꯥꯡꯗꯨ ꯅꯣꯡꯃꯇ ꯌꯦꯡꯂꯨꯗꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯈꯣꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯄꯥꯔꯤꯍꯟꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯅꯣꯛꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯀꯩꯗꯧꯔꯒꯦ? ꯆꯥꯛꯇꯨ ꯆꯥꯔꯣꯗꯅ꯫ ꯅꯍꯥꯛꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯣ ꯆꯥꯎꯅ ꯍꯨꯞꯄ ꯎꯔꯒ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯆꯥꯛ ꯏꯟꯕꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤꯅꯦꯍꯦ꯫ ꯑꯁ ꯏꯌꯥꯝꯕꯁꯤꯡ ꯌꯥꯔꯦꯃꯤ, ꯆꯥꯛꯇꯨ ꯆꯥꯊꯣꯛꯎ, ꯋꯥꯔꯅꯤꯕ꯫ ꯆꯥꯎꯔꯦꯜ ꯆꯥꯛꯔꯨꯞ ꯑꯗꯨꯗ ꯃꯄꯤ ꯇꯨꯞ ꯇꯥꯕ ꯃꯈꯩ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤꯍꯟ ꯑꯃꯁꯨꯡ ꯂꯥꯏꯖꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯤ ꯑꯍꯜ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯁꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯈꯛꯅ ꯆꯥꯎꯔꯦꯜꯗ ꯅꯥꯔꯛꯄꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯁꯥꯎꯔꯥꯡꯂꯅ ꯉꯝꯖꯗ꯭ꯔꯦ, ꯑꯩꯁꯨꯅꯦ ꯑꯃꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯁꯤꯒꯗꯕ ꯑꯣꯏꯔꯗꯤ ꯀꯣꯛ ꯁꯤꯈ꯭ꯔꯣ, ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯀꯔꯤꯅꯣꯃꯦ ꯂꯥꯏꯖ, ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯦ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯟꯗꯣꯏꯅꯣ? ꯈꯟꯖꯁꯅꯨ, ꯃꯁꯤꯗ ꯇꯥꯔꯒꯅꯦ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨꯅ ꯊꯥꯗꯣꯛ ꯏꯃꯥ, ꯑꯩ ꯕꯥꯆꯧ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ꯫ ꯀꯔꯤꯒꯤ ꯕꯥꯆꯧ? ꯀꯅꯥꯒꯤ ꯕꯥꯆꯧꯅꯣ? ꯐꯨꯔꯛꯀꯅꯤ ꯆꯠꯂꯣ ꯑꯥꯗ꯫ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯔꯨꯆꯣ, ꯑꯅꯥꯕ ꯃꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯪꯁꯨ ꯂꯩꯅꯥ ꯄꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯆꯥꯎꯔꯦꯜ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯎꯄꯥꯏꯗꯤ ꯂꯩꯖꯗ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯁꯣꯟꯖꯔꯛꯏ꯫ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯇꯥꯏꯕꯪ ꯃꯄꯨ, ꯁꯤꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ, ꯍꯧꯒꯠ ꯀꯥꯡꯈꯠꯄꯁꯨ ꯌꯥꯗ, ꯑꯁꯨꯝꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯍꯥꯛ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯥꯔꯤꯍꯟ ꯆꯥꯎꯔꯦꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯏꯌꯥꯝꯕ, ꯀꯩꯗꯧꯔꯦ ꯄꯥꯔꯤꯍꯟ? ꯏꯌꯥꯝꯕ ꯅꯅꯥꯎꯅꯨꯄꯤꯅ ꯀꯔꯤꯅꯣꯅꯦ ꯄꯥꯔꯤꯍꯟ, ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯌꯥꯝꯕ, ꯑꯩ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯅꯥꯎꯅꯨꯄꯤꯅ ꯌꯥꯝ ꯇꯛꯁꯜꯂꯛꯂꯕ, ꯑꯗ ꯍꯥꯏꯗ ꯌꯥꯗ꯭ꯔꯦ, ꯁꯥꯎꯗꯤ ꯁꯥꯎꯕꯤꯅꯨꯀꯣ꯫ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯅꯣꯏꯒꯤ ꯋꯥꯐꯝꯗ ꯑꯩꯅ ꯀꯔꯤ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯒꯦꯅꯦꯍꯦ? ꯋꯥꯐꯝꯁꯦ ꯁꯤꯅꯤ, ꯏꯌꯥꯝꯕꯅ ꯁꯨꯝ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯌꯥꯅꯁꯨ ꯌꯦꯡꯕꯗ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯗꯨꯗ ꯏꯌꯥꯝꯕꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ
ꯑꯩꯒꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯆꯅꯨꯗꯁꯨ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯩꯗꯣ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯅꯥꯕ ꯐꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯩꯕꯤꯌꯣꯅ ꯍꯥꯏꯕꯕꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯔꯛꯂꯝꯂꯕꯗꯤ ꯑꯩ ꯍꯦꯟꯅ ꯄꯦꯜꯂꯝꯒꯗꯕꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯉꯝꯗ ꯆꯩꯁꯨ ꯄꯥꯏꯔꯒ ꯂꯦꯞꯂꯝꯃꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯟ ꯒꯥꯔꯤ ꯑꯁꯤꯗ ꯊꯤꯟꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯌꯥꯔꯅꯤꯗ ꯊꯤꯟꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯁꯤꯟꯅꯔꯝꯕ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯆꯦꯖꯦꯠ ꯌꯣꯝꯁꯤꯜꯂꯒ ꯂꯧꯇꯥꯡꯁꯪ ꯇꯥꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯍꯟꯗꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯍꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯂꯦꯗꯅ ꯏꯅꯤꯡꯇꯝꯕ ꯐꯪꯂꯅꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯉꯥꯏꯈꯣꯅꯦ ꯅꯪꯁꯨ ꯑꯩꯅ ꯁꯣꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯒꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥꯗꯨꯝ ꯐꯥꯗꯣꯛꯂꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯁꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯍꯟꯒꯤ ꯈꯨꯠ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯗꯥꯏ ꯏꯌꯥꯝꯕꯒꯤ ꯆꯥꯂꯨꯛ ꯁꯦꯝꯂꯕ꯭ꯔꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯇꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯦꯗꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯊꯣꯡꯒꯠꯂꯣ ꯆꯥꯛ ꯂꯥꯝꯂꯝꯒꯅꯤꯌꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯈꯤꯗꯕꯅꯦ ꯑꯁ ꯌꯥꯔꯦꯍꯦ ꯃꯥꯁꯨ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯄꯥꯔꯤꯍꯟ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯣꯏꯗꯦꯍꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩꯁꯨ ꯁꯤꯔꯣꯏꯗ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯟꯗꯣꯛꯑꯣꯕ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯆꯅꯨ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯃꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯕꯥꯆꯧꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯑꯦ ꯑꯗꯨꯒ ꯄꯥꯕꯥ ꯅꯪꯁꯨ ꯐꯠꯇꯦ ꯑꯩꯒꯤ ꯕꯥꯆꯧꯕꯨ ꯊꯤꯅ ꯇꯧꯕꯤ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯩꯅ ꯇꯥꯟꯊꯣꯛꯄ ꯅꯠꯇꯦ ꯃꯁꯥꯅ ꯆꯠꯆꯈꯤꯕꯅꯤ ꯅꯠꯇꯦ ꯑꯩꯁꯨ ꯂꯣꯏ ꯇꯥꯍꯧꯏ ꯑꯩ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯍꯧꯖꯤꯛꯃꯛ ꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯍꯣꯏ ꯁꯦ ꯀꯞꯀꯅꯨꯁꯦ ꯅꯨꯃꯤꯗꯥꯡꯗꯅꯦ ꯀꯞꯂꯗꯤꯅꯦ ꯂꯥꯏꯅ ꯁꯥꯎꯕꯅꯤꯀꯣ ꯑꯩꯅꯅꯦ ꯁꯣꯏꯗꯅ ꯊꯤꯟꯕꯤꯗꯣꯏꯅꯤ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯌꯥꯔꯣꯏ ꯃꯄꯥ ꯀꯔꯤꯒꯤꯅꯣ ꯌꯥꯔꯣꯏ ꯂꯥꯏꯊꯨꯡ ꯄꯛꯄ ꯃꯥꯟꯕ ꯍꯅꯨꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯗꯣꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯀꯞꯂꯗꯨꯅ ꯑꯔꯩꯕ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯂꯦꯜꯂꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯧꯖꯦꯡ ꯍꯥꯔꯣꯒꯤ ꯃꯈꯣꯜ ꯇꯟꯅ ꯅꯤꯜꯂꯝꯃꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯗꯨꯅ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯑꯁꯨꯝ ꯊꯤꯕ ꯁꯥꯟꯅꯔꯝꯃꯤ ꯂꯥꯏꯖꯅ ꯄꯥꯔꯤꯍꯟꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯍꯟꯒ ꯂꯥꯏꯖꯒꯗꯨ ꯆꯥꯎꯔꯦꯜ ꯆꯠꯈ꯭ꯔꯕꯗ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯗꯨꯅ ꯂꯦꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯎꯔꯦꯜꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯎꯏꯔꯨꯝ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯊꯣꯡ ꯑꯁꯤꯁꯨ ꯊꯤꯜꯂꯛꯂꯝ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯑꯁꯨꯝꯅ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯛꯇ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯈꯛ ꯄꯥꯏꯕ ꯑꯗꯨ ꯎꯔꯝꯃꯤ ꯆꯥꯎꯔꯦꯜ ꯉꯛꯅ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯊꯣꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯧꯔꯒꯦ ꯃꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯆꯥꯎꯔꯦꯜ ꯉꯔꯥꯡꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯄꯥꯔꯤꯍꯟꯅ ꯏꯌꯥꯝꯕ ꯑꯩꯅ ꯆꯥꯛ ꯄꯨꯔꯛꯑꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯣ ꯑꯣ ꯄꯨꯔꯛꯂꯕ꯭ꯔꯥ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯊꯣꯛꯈ꯭ꯔꯁꯤꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯏꯌꯥꯝꯕ ꯌꯥꯕꯨꯗꯤ ꯌꯥꯏꯕ ꯑꯗ ꯍꯣꯔꯦꯟ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯩꯅꯤ ꯈꯟꯕꯗ ꯑꯃꯨꯛ ꯇꯜꯂꯤꯕ
ꯐꯔꯦ ꯐꯔꯦ ꯑꯗꯣ ꯄꯥꯔꯤꯍꯟ ꯆꯅꯨꯗꯣ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯗꯤ ꯄꯨꯕꯤꯔꯛꯎꯗꯅ ꯏꯌꯥꯝꯕ ꯃꯗꯨꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯏꯌꯥꯝꯕꯕꯨ ꯂꯥꯏꯊꯣꯡ ꯄꯣꯛꯄ ꯃꯤꯅꯦꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯁꯤꯅꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯍꯟ ꯆꯠꯈꯤꯔꯝꯃꯤ ꯑꯣ ꯆꯥꯎꯔꯦꯜ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯇꯣꯜꯂꯤꯗꯀꯣ ꯏꯁꯥꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯆꯪꯖꯕꯁꯨ ꯑꯌꯥꯕ ꯄꯤꯕꯤꯗꯕ ꯑꯗꯨꯒ ꯏꯁꯨꯒꯨꯝꯂꯕꯤ ꯑꯗꯨꯒꯁꯨ ꯎꯅꯕ ꯌꯥꯗꯕ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯔꯦꯜꯒꯤ ꯃꯇꯥꯎ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯅꯪ ꯆꯥꯛ ꯆꯥꯔꯝꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯁꯤꯗ ꯁꯨꯝ ꯀꯣꯏꯔꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯒꯦ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯏꯇꯥꯎ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯉꯨꯗꯦ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯃꯟꯗꯦ ꯑꯗꯨꯒ ꯏꯇꯥꯎ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯄꯥꯔꯤꯍꯟꯗꯨꯅꯤ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯕ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯣ ꯆꯥꯎꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯄꯨꯟꯁꯤꯁꯦ ꯁꯤꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯍꯤꯡꯒꯦ ꯍꯥꯏꯔꯕꯁꯨ ꯋꯥꯗꯨꯅ ꯁꯨꯝ ꯂꯩꯔꯤ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯁꯨ ꯌꯦꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯕꯨ ꯑꯩꯁꯨ ꯇꯟꯗꯅꯅꯦ ꯑꯗꯨꯝ ꯊꯣꯔꯛꯂꯕꯅꯤ ꯃꯈꯣꯏꯁꯨ ꯏꯇꯥꯎꯒꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯅꯩ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕꯤꯅꯤ ꯍꯥꯏ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗ ꯃꯍꯥꯛꯇꯣ ꯁꯥꯐꯣꯡꯂꯛꯄ ꯈꯔ ꯍꯧꯔꯦꯅ ꯇꯥꯏ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯣꯃꯥꯜꯗ ꯇꯝꯖꯔꯝꯃꯤ ꯑꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯐꯔꯒꯗꯤ ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯕꯨ ꯁꯥꯎꯅꯤꯡꯂꯕꯗꯤꯅꯦ ꯃꯤꯑꯣꯏ ꯑꯗꯣ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯕꯖꯥꯠꯅꯤ ꯋꯥꯐꯝ ꯑꯗꯨ ꯆꯥꯎꯔꯦꯜꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯇꯣꯃꯥꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯎꯔꯦꯜ ꯅꯍꯥꯛ ꯆꯥꯛ ꯆꯥꯍꯧꯈꯣꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯉꯔꯥꯡꯒꯤ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃꯈꯛ ꯁꯛꯂꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯉꯛꯅ ꯑꯦ ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯅꯨꯡꯊꯤꯜ ꯆꯞ ꯌꯨꯡꯕ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯥꯎꯔꯦꯜꯕꯨ ꯀꯧꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏ ꯑꯐꯕꯕꯨ ꯑꯣꯏꯔꯕꯁꯨ ꯂꯥꯏ ꯐꯠꯇꯕꯕꯨ ꯑꯣꯏꯔꯕꯁꯨ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯗꯤ ꯊꯤꯔꯨꯔꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯇꯞꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯆꯥꯎꯔꯦꯜꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯍꯟꯕ ꯂꯩꯇꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯁꯨꯛꯂꯕ ꯁꯨꯔꯨꯡ ꯑꯃꯈꯛ ꯌꯧꯔꯛꯂꯝꯃꯤ ꯑꯁ ꯉꯁꯥꯏ ꯃꯈꯩ ꯇꯥꯟꯅꯕꯗꯨꯕꯨ ꯃꯁꯛ ꯃꯁꯥ ꯑꯃꯠꯇ ꯍꯦꯛ ꯎꯕ ꯐꯪꯗꯦꯅꯦ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯁꯨꯔꯨꯡ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯀꯨꯝꯅ ꯅꯤꯡꯊꯤꯖꯔꯝꯃꯤ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯅꯤꯡꯊꯤꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯎꯆꯦꯛ ꯀꯌꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯎꯔꯒ ꯆꯥꯎꯔꯦꯜ ꯉꯛꯅ ꯑꯦ ꯀꯔꯤꯅꯣꯅꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯁꯤꯔꯕ ꯍꯥꯏꯕꯗꯨꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯁꯤꯕꯨ ꯃꯤꯇ꯭ꯔꯪ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯖꯔꯕ ꯊꯦꯕ ꯑꯃꯈꯛꯅ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯑꯦ ꯅꯍꯥꯛꯁꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯍꯩꯕ꯭ꯔꯣ ꯑꯩ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯃꯤ ꯑꯩ ꯏꯁꯩ ꯁꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯊꯤꯕꯁꯦ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯅꯍꯥꯛ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯒꯦꯔꯥ ꯑꯣ ꯏꯁꯩ ꯁꯛꯄꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯤ ꯇꯨꯡ ꯑꯁꯤꯒꯤ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕꯁꯦ ꯑꯁꯤꯗ ꯑꯆꯧꯕ ꯆꯤꯡꯂꯥꯏ ꯑꯃꯈꯛ ꯇꯨꯝꯂꯝꯒꯅꯤ ꯃꯗꯨꯗ ꯍꯪꯉꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯦꯕ ꯑꯗꯣ ꯆꯣꯡꯗꯨꯅ ꯂꯩꯅꯨꯡꯗ ꯍꯨꯠꯆꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛ ꯊꯤꯟꯊꯕ ꯇꯧꯗ ꯊꯦꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯃꯈꯛ ꯎꯖꯥꯎ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯕ ꯃꯈꯩ ꯇꯨꯝꯕ ꯑꯗꯨ ꯎꯔꯗꯨꯅ
ꯃꯁꯤꯒꯤ ꯆꯤꯡꯂꯥꯏ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯈ꯭ꯔꯦꯗ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯏꯁꯩ ꯁꯛꯄꯤ ꯑꯗꯣ ꯍꯪꯂꯒ ꯈꯨꯝꯂꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯕꯨ ꯍꯪꯂꯒꯨꯝꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯆꯤꯡꯂꯥꯏ ꯑꯗꯣ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯄꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯤꯗꯤ ꯂꯦꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯅ, "ꯍꯦ ꯑꯍꯜ ꯑꯣꯏꯔꯕ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯄꯗꯤ? ꯀꯔꯤ ꯄꯥꯝꯕꯒꯦ?" "ꯑꯩꯍꯥꯛ ꯏꯁꯩ ꯁꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯦ ꯃꯁꯛ ꯑꯃꯨꯛꯇꯪ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ." "ꯑꯣ, ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯇꯨ ꯑꯥꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯑꯁꯤꯗ ꯆꯠꯂꯣ꯫ ꯅꯨꯄꯤ ꯑꯗꯣ ꯑꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯕꯅꯤ." "ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯃꯐꯝꯁꯨ ꯇꯥꯛꯄꯤꯔꯕꯅꯤꯅ ꯆꯠꯂꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯅꯨ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯥꯏ ꯑꯗꯨ ꯁꯤꯊꯕ ꯃꯈꯩ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯏꯁꯩ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯞꯈꯤꯔꯝꯃꯤ꯫ "ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯅ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯦ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯏꯁꯩ ꯑꯁꯤꯁꯨ ꯂꯦꯞꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯂꯦꯞꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯎꯆꯦꯛ ꯑꯃꯈꯛꯅ ꯃꯀꯣꯛꯇ ꯅꯨꯡꯗꯨꯝ ꯑꯃ ꯊꯥꯗꯔꯝꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯈꯨꯠꯌꯥꯏꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ "ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ, ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯃꯆꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯊꯤꯒꯅꯤ? ꯄꯨꯈ꯭ꯔꯤ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ." ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯃꯊꯥ ꯁꯥꯅ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯀꯞꯆꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯐꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯀꯞꯄꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯑꯍꯜ?" ꯆꯥꯎꯔꯦꯜ ꯃꯥꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ, "ꯑꯩꯕꯨ ꯀꯔꯤꯁꯨ ꯀꯤꯒꯅꯨ, ꯑꯩꯍꯥꯛ ꯏꯁꯩ ꯁꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ꯫ ꯍꯥꯏꯌꯨ, ꯑꯍꯜ ꯑꯣꯏꯔꯕ ꯅꯍꯥꯛꯅ ꯀꯞꯄꯒꯤ ꯃꯔꯝ ꯑꯗꯣ ꯀꯔꯤꯒꯤꯅꯣ?" "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯀꯤ ꯏꯃꯥꯅ ꯇꯥꯏꯕꯪ ꯑꯁꯦ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯃꯆꯥ ꯑꯣꯏꯕ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯗꯣꯞ ꯑꯃꯈꯛ ꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯎꯆꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯗꯣ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯊꯤꯒꯅꯤ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ಮಿಕುಪ್ ಖರಗಿ ಮತ್ತೊಂದು ಲೈರೆಂಬಿ ಅದು ಪುಖ್ರಿ ಅದುದಗಿ ಫಾಗೋಲಕ್ಲಮ್ಮಿ. ಮತಂ ಅದುದ ಯಾಮ್ನ ಮಂಗಾಲ್ ಲೈಬ ಅತಾಂಗ್ ಮನುಂಗ್ ಕಯ ಯಾವಬ ಫಜರಬ ಸನಾಗಿ ಖುದೋಬ್ ಅಮಖಕ್ ಪುಥೋಕ್ಲಗ ಹೈರಯಿ. ಯೇಂಗುತು ಮಸಿಗಿ ಖುದೋಬ್ ಅಸಿ ನಂಗಿ ಹಾಯ್ಬದುರಾ. ಚಾರುಯಲ್ ಖುದೋಬ್ ಅದುದ ಮುನ್ನ ಯೇಂಗ್ಲಗ ಮದು ಐಗಿ ಖುದೋಬ್ ನತೆ. ಸೇಂಗ್ಲಬರ ಅಹಲ್ ಅಮುಕ್ತಂಗ್ ಮುನ್ನ ಯೇಂಗು. ಅಚುಂಬನೆ ಮದು ಐಗಿ ನತೆ. ಫರೆ ಅದುದಿ ngahaktanga ngairam ay amuktanga phajana thirukige. Asi haraga lairembi do amuk lupthakirami. Mikup kharagi matungda lairembi aduna yamna phajaba mani mukta singna semba angaubu machuki mangal lairaba khudop amakhak puthoklaga hairai. Nangi khudop do masi chumle ko. Ima lairembi aigi khudop adudi yotna saba mallaba koling karaba khudop amakhak ni. Madugi mamal atang basing ado ayi madana jade. Lairembi adu mahaki wahai adu tabada momon noklaga khudak aduda mitrang tawduna mahaki khudop adu thokhalami. Aduga Chaurelda pibirami. Masini aigi posakto aigi khudop ase aigi hek pokjaba imamakni khanduna thamjaribani. Thagachari. Ahal oiraba nahaki pukjal senglabanda tawaduda aigi thamoise pungpen pele. Nahaki amakpa yaudraba punsi aduna karigi adu wana hinglibana. Yengoto hujikti aihak nangidam sana amasu mani muktagi khudop ase nafamda sinarabani. Masi yonthoknaga nahaki phazaraba yum amakak saru. Aduga aremba selsing ado upuda hapchinduna thamudo. Madunane hayengwai nahakna hingliba makai chabada loiraroidabani. Chaurel harauna thagachari ima lairembi ngauchatnaraba pendana hinglamba aigi punsi ase nahakna anauba mapok amada pokhanbire. Hojikti nahakna aingondagi kari niningbage nangi apamba amakakta niba yagani. Hayu nangi apamba do
ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯏꯁꯥ ꯁꯣꯟꯊꯔꯤꯕ ꯑꯁꯦ ꯃꯁꯤꯇꯪ ꯐꯍꯟꯕꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯔꯦꯜꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯍꯔꯥꯎꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯝꯂꯒ ꯃꯌꯨꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯝ ꯑꯃ ꯂꯧꯗꯨꯅ ꯐꯖꯔꯕ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯈꯛ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ ꯑꯃꯁꯨ ꯂꯣꯏꯖꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯒ ꯆꯥꯎꯔꯦꯜꯒ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯟꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯥ ꯑꯃꯁꯨꯡ ꯄꯥꯔꯤꯍꯟꯁꯨ ꯆꯥꯎꯔꯦꯜꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅꯅꯣꯕ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯅꯝ ꯅꯝꯂꯕ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯗꯅ ꯑꯇꯥꯡꯕ ꯁꯒꯣꯜ ꯒꯥꯔꯤꯒ ꯂꯩꯗꯅ ꯑꯗꯨꯒ ꯂꯥꯏꯊꯨꯡ ꯄꯛꯄ ꯃꯥꯕꯨ ꯃꯁꯥꯒꯗꯣ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯥꯟꯅꯗꯦ ꯅꯨꯄꯤ, ꯍꯧꯖꯤꯛꯃꯛ ꯂꯣꯏꯁꯤꯜꯂꯨ꯫ ꯏꯆꯥꯅꯨꯄꯤ ꯆꯅꯨꯗꯣ ꯏꯌꯥꯝꯕ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ, ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯥꯎꯔꯦꯜ ꯎꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯕ ꯂꯥꯏꯖꯗꯣ ꯉꯁꯤꯗꯤ ꯆꯥꯎꯔꯦꯜꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯂꯩꯔꯦ ꯇꯥꯕꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯅꯤ ꯈꯜꯂꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯆꯅꯨꯗꯨ ꯄꯨꯔꯒ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯆꯥꯎꯔꯦꯜꯒꯤ ꯍꯨꯏ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯅꯨꯄꯥ ꯌꯦꯡꯉꯨꯇꯨ, ꯍꯨꯏ ꯑꯁꯦ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯁꯦ꯫ ꯅꯣꯏ ꯅꯌꯥꯝꯕꯗꯣ ꯑꯝꯇ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯌꯥꯝꯕ, ꯏꯌꯥꯝꯕ, ꯅꯪꯒꯤ ꯍꯨꯏꯁꯦ ꯑꯃꯨꯛꯇ ꯐꯥꯖꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯜꯗ ꯆꯥꯎꯔꯦꯜ ꯑꯗꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯍꯟ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯅꯨꯅ ꯕꯥꯆꯧ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯆꯅꯨꯕꯨꯗꯤ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ, ꯆꯅꯨ, ꯕꯥꯆꯧꯒ ꯁꯥꯟꯅꯃꯤꯟꯅꯗꯕꯗꯤ ꯀꯨꯏꯔꯦꯗ꯫ ꯑꯩꯁꯨ ꯕꯥꯆꯧ ꯂꯩꯇꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯌꯥꯝ ꯐꯠꯇꯦ, ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅꯕ ꯕꯥꯆꯧꯗꯣ ꯅꯥꯕꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯅꯤꯅ ꯇꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯔꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯗꯧꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ, ꯀꯔꯤ ꯂꯩꯔꯕꯒꯦ ꯄꯥꯔꯤꯍꯟ, ꯅꯣꯏ ꯂꯥꯛꯄꯕꯣ? ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯣꯏꯅ ꯂꯥꯏꯔꯕꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯅꯤ? ꯏꯌꯥꯝꯕ,ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ, ꯃꯄꯥꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯔꯦꯗꯅ꯫ ꯅꯈꯣꯏꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯃꯤ ꯑꯣꯏꯅ ꯎꯔꯨꯗ꯭ꯔꯦꯅꯦꯍꯦ, ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤꯔ ꯀꯩꯅꯣ, ꯃꯤꯠꯁꯦ ꯃꯁꯦꯡ ꯃꯔꯥꯡꯉꯦꯅꯦꯍꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯂꯥꯏꯖ ꯁꯥꯎꯅ ꯃꯊꯃꯣꯏꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯌꯥꯝ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯋꯥꯍꯩ ꯋꯥꯇꯥꯁꯦ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯎꯔꯨꯔꯒꯗꯤꯅꯦ ꯁꯥꯎꯕꯒꯁꯦ ꯍꯦꯛꯇ ꯉꯝꯗꯦꯕ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯗꯨ ꯌꯦꯡꯂꯒ ꯆꯪꯂꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯜ ꯑꯗꯨꯗ ꯄꯜꯂꯒ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯐꯖꯅ ꯆꯠꯂꯨꯅꯦ, ꯅꯥꯟꯊꯨꯔꯕꯣ ꯅꯪꯕꯣ? ꯂꯥꯏꯖ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯩꯀꯣ? ꯐꯕꯗꯨꯅꯕꯨ ꯑꯩꯒꯤ ꯁꯤꯔꯝꯒꯗꯧꯔꯕ ꯃꯄꯣꯛ ꯑꯁꯦ ꯅꯧꯅ ꯄꯣꯛꯄꯤꯔꯤꯕꯅꯤꯗꯅ꯫ ꯋꯥꯐꯝ ꯑꯗꯨ ꯂꯧꯅꯝ ꯍꯩꯕ ꯂꯥꯏꯖꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯇꯩ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯔꯦꯗꯅ, ꯅꯠꯇ꯭ꯔ ꯅꯨꯄꯥ? ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯍꯟꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯅꯪꯁꯨ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯅꯤꯡꯅ ꯁꯨꯔꯝꯃꯤ꯫ ꯄꯥꯔꯤꯍꯟꯗꯣ ꯆꯩꯅꯥ ꯈꯥꯡꯂꯒ, ꯃꯥꯅꯤ ꯃꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ, ꯌꯥꯅꯤꯗ ꯌꯥꯅꯤꯗ, ꯄꯨꯛꯆꯦꯜ ꯌꯥꯝ ꯐꯃꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯍꯤꯡꯕꯗ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯤꯗ, ꯑꯩꯁꯨ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯖꯩꯗ꯫ ꯆꯅꯨ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯁꯤ꯫ ꯆꯅꯨꯗꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯨꯗ꯭ꯔꯕ ꯃꯄꯥꯆꯧ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯍꯟꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯜꯂꯤ ꯇꯜꯂꯤ, ꯑꯩꯗꯤ ꯕꯥꯆꯧꯒ ꯂꯩꯍꯧꯅꯤ, ꯅꯣꯏ ꯌꯥꯝ ꯐꯠꯇꯦ, ꯑꯩ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯕꯗꯒꯤ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯍꯟ, ꯑꯉꯥꯡꯁꯦ ꯉꯁꯤꯒꯤꯗꯤ ꯂꯩꯃꯤꯟꯅꯔꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯜꯂꯛꯑꯒꯦꯀꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫
ꯑꯗꯣ ꯏꯌꯥꯝꯕ ꯀꯩꯒꯨꯝꯕ ꯑꯝꯇ ꯀꯩ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯏꯌꯥꯝꯕ ꯇꯨ ꯑꯁꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯔꯒꯗꯤ ꯃꯁꯤ ꯑꯝꯇ ꯂꯧꯖꯒꯦꯕ ꯍꯣꯏ ꯍꯣꯏ ꯂꯧꯖꯔꯣ ꯂꯧꯖꯔꯣ ꯑꯗꯨꯒꯅꯦ ꯑꯇꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯨꯀꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯍꯟꯃꯤꯟꯅꯔꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯍꯟ ꯃꯇꯩ ꯃꯅꯥꯎꯗꯣ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯊꯥꯡꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖꯅ ꯄꯥꯔꯤꯍꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒꯅꯦ ꯅꯌꯥꯝꯕꯅ ꯇꯧꯕꯒꯨꯝ ꯇꯧꯔꯨꯆꯣ ꯅꯌꯥꯝꯕꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯏꯅꯥꯛ ꯈꯔ ꯍꯦꯟꯅ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯃꯨꯛꯄꯒ ꯁꯥꯏ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅꯅꯤ ꯌꯨꯝ ꯐꯖꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯂꯩꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏꯅꯦ ꯏꯌꯥꯝꯕꯗꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦꯅꯦ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯧꯔꯤ ꯑꯩꯈꯣꯏꯁꯦ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯒ ꯎꯠꯂꯗꯅ ꯈꯪꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦꯕ ꯑꯗꯨꯒ ꯂꯥꯏꯖꯥ ꯈꯨꯗꯣꯞꯇꯤ ꯑꯩꯒꯤꯁꯤꯗꯤ ꯑꯁꯦꯡꯕ ꯁꯅꯥꯅꯤꯗꯣ ꯑꯩꯅ ꯁꯤꯔꯤꯁꯦ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯍꯥꯏꯕꯗꯨꯗꯤ ꯌꯣꯠꯀꯤ ꯈꯨꯗꯣꯞꯅꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯑꯁ ꯃꯗꯨꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯁ꯭ꯋꯥꯏꯗꯒꯤ ꯃꯥꯟꯅꯕ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯠꯀꯤ ꯈꯨꯗꯣꯞ ꯃꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯁꯦꯝꯂꯝꯃꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯟ ꯈꯔ ꯌꯣꯝꯂꯒ ꯃꯌꯥꯝꯕꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯦꯕ ꯑꯃꯈꯛꯅ ꯃꯤꯔꯣꯜꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯄꯣꯠꯌꯣꯝ ꯑꯗꯨꯗ ꯌꯣꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯆꯥꯅꯅꯕꯒ ꯑꯣꯏꯔꯕꯗꯤ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨꯕ ꯆꯥꯛ ꯂꯥꯝꯕꯅꯅꯦ ꯏꯁꯥ ꯑꯁꯤ ꯇꯠꯀꯗꯧꯔꯦ ꯀꯔꯤ ꯀꯩꯁꯨ ꯂꯩꯇꯕ ꯊꯦꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯇꯟ ꯑꯁꯤ ꯆꯥꯒꯦ ꯀꯥꯏꯅ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯦꯕ ꯑꯗꯨꯕꯨ ꯅꯨꯡꯗꯨꯝ ꯊꯥꯗꯨꯅ ꯇꯥꯜꯂꯝꯃꯤ ꯊꯦꯕ ꯑꯗꯨ ꯁꯥꯎꯅ ꯄꯥꯔꯤꯍꯟꯗ ꯌꯦꯡꯂꯝꯂꯒ ꯂꯩꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯥꯏ ꯑꯗꯨꯗ ꯏꯁꯩ ꯁꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯍꯪꯂꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯝꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯈꯨꯠꯌꯥꯏꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯠ ꯊꯥꯗꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯥꯅ ꯄꯤꯕꯤꯔꯝꯕ ꯈꯨꯗꯣꯞ ꯑꯁꯦ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯍꯧꯅ ꯍꯧꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯥꯅꯅꯕ ꯀꯞꯁꯤꯟꯅꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤꯍꯟ ꯇꯞꯅ ꯀꯩꯅꯣꯅꯦ ꯏꯌꯥꯝꯕꯒꯤꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯔꯛꯑꯦ ꯍꯥꯏ ꯑꯩꯒꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯀꯞꯄꯕꯨ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦ ꯃꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯌꯥꯝꯅ ꯍꯧꯃꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯒꯅꯤ ꯍꯟꯗꯛꯇꯤ ꯈꯔ ꯇꯞꯅ ꯀꯞꯂꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯈꯣꯜ ꯇꯞꯂꯞꯅ ꯀꯞꯁꯤꯟꯅꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯀꯞꯄꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯇꯤ ꯊꯧꯖꯥꯜ ꯍꯩꯕꯤꯅꯤ ꯀꯟꯕꯤ ꯍꯩꯕꯤꯅꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯅꯥ ꯑꯃꯁꯨꯡ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯈꯨꯡꯒꯠꯄꯤꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯩ ꯃꯨꯛꯇꯥ ꯊꯤꯗꯨꯅ ꯌꯦꯡꯂꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯐꯖꯔꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯒ ꯃꯅꯤ ꯃꯨꯛꯇꯥꯒ ꯁꯥꯕ ꯈꯨꯗꯣꯞ ꯑꯃꯒ ꯌꯣꯠꯅ ꯁꯥꯕ ꯈꯨꯗꯣꯞ ꯑꯃꯒ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯣꯞꯁꯤꯡ ꯑꯁꯦ ꯅꯍꯥꯛꯀꯤꯔꯥ ꯄꯥꯔꯤꯍꯟ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯤꯠ ꯇꯥꯔꯝꯗꯦ ꯁꯅꯥ ꯑꯃꯁꯨꯡ ꯃꯅꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅꯦ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯌꯣꯠꯀꯤ ꯑꯊꯤꯕ ꯑꯃꯟꯕ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯍꯥꯛꯀꯤ ꯅꯠꯆꯗꯦ ꯁꯦꯡꯂꯕꯔꯥ ꯅꯨꯄꯥ ꯃꯆꯥ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯒꯤ ꯈꯨꯗꯣꯞ ꯑꯅꯤ ꯑꯗꯨ ꯐꯠ ꯃꯨꯜꯂꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃꯈꯛ ꯅꯤꯕ ꯌꯥꯒꯅꯤ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯛꯇꯤ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯦꯛ ꯊꯦꯡꯉꯨꯕ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯑꯣꯜꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯍꯥꯞꯄꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯄꯨꯔꯒ ꯆꯠꯂꯣ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯄꯥꯔꯤꯍꯟꯕꯨ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯍꯜꯂꯝꯃꯤ ꯄꯥꯔꯤꯍꯟꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯒꯣꯜ ꯑꯃꯈꯛ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯑꯗꯨ ꯎꯔꯒ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯍꯩꯁ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯕꯤꯔꯛꯄ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯑꯃꯨꯛꯇ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯁꯤꯗ ꯆꯥꯡꯌꯦꯡꯂꯒꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯍꯟꯅ ꯁꯒꯣꯜ ꯑꯗꯨ ꯍꯦꯛ ꯊꯦꯡꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯑꯗꯨ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯟꯊꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯍꯟ ꯍꯔꯥꯎꯅ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯜꯂꯕ
ꯁꯒꯣꯜ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯅꯥꯟꯖꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯏꯌꯥꯝꯕꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯜꯂꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯕꯨꯛ ꯆꯤꯜꯕ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯎꯄꯥꯜ ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯣꯜꯍꯜꯂꯝꯃꯤ ꯑꯔꯣꯏꯕꯗ ꯃꯌꯨꯝꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯅ ꯁꯥꯕ ꯌꯨꯝ ꯑꯗꯨ ꯊꯦꯡꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯌꯨꯝ ꯑꯣꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯍꯟ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯤ ꯍꯣ ꯅꯨꯄꯤ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯏꯖ ꯍꯔꯥꯎꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯅꯨꯄꯥ ꯌꯦꯡꯉꯣ ꯇꯨ ꯅꯍꯥꯛ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯅꯥꯒꯤ ꯌꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯍꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯥꯏꯖꯗ ꯍꯔꯥꯎꯅ ꯇꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯇꯥꯗꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯒꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯆꯠꯂꯣ ꯅꯨꯄꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯂꯥꯏꯖ ꯏꯃꯨꯡꯗ ꯁꯠ ꯆꯦꯟꯁꯤꯜꯂꯒ ꯄꯥꯔꯤꯍꯟꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯇꯣꯔꯛꯂꯒ ꯇꯥꯔꯤꯕ꯭ꯔꯣ ꯆꯪꯂꯛꯑꯣ ꯆꯥꯛꯁꯤ ꯆꯥꯔꯨ ꯂꯥꯛꯑꯣ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛ ꯑꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯃꯌꯥꯗ ꯍꯨꯞꯄ ꯃꯇꯝꯗꯗꯤ ꯃꯌꯥ ꯑꯗꯨ ꯇꯦꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯆꯥꯛ ꯄꯤꯖꯧ ꯍꯥꯏꯔꯒ ꯅꯨꯡꯗꯨꯝ ꯑꯁꯤꯕꯨ ꯄꯤꯖꯔꯤꯕ ꯑꯁꯤꯕꯣ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯊꯦꯡꯂꯨꯕꯗꯒꯤ ꯆꯥꯛꯁꯦ ꯁꯅꯥ ꯑꯣꯟꯕꯗꯒꯤ ꯇꯧꯕꯅꯤ ꯅꯨꯡꯁꯨ ꯅꯠꯇꯅ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯍꯟꯒꯤ ꯁꯅꯥ ꯑꯣꯜꯂꯕ ꯆꯥꯛ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯄꯨꯝꯕ ꯂꯥꯏꯖꯅ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯆꯥꯛ ꯂꯥꯝꯕꯅ ꯄꯥꯔꯤꯍꯟꯗꯨ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯕꯗ ꯈꯨꯖꯥꯏ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯑꯣꯟꯈꯤꯕꯗꯒꯤ ꯃꯌꯥꯗ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯄ ꯐꯪꯗ꯭ꯔꯦ ꯄꯥꯔꯤꯍꯟ ꯆꯥꯛꯀ ꯂꯥꯝꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯍꯟ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯂꯩꯖꯥ ꯀꯩꯅꯣ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯒꯅꯨ ꯁꯦ ꯋꯥ ꯉꯥꯡꯉꯛꯑꯣ ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯥꯔꯤꯍꯟ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯅꯕ ꯃꯌꯥꯝ ꯑꯗꯨ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯅ ꯂꯪꯂꯕ ꯃꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯀꯞꯂꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯈꯪꯖꯔꯛꯂꯝꯃꯤ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯋꯥ ꯏꯜꯂꯨꯕꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯕꯨꯁꯨ ꯃꯤꯔꯥꯏꯔꯨꯔꯕ ꯑꯗꯨꯒ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯇꯥꯔꯨꯕꯅ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯃꯥꯡ ꯇꯥꯛꯂꯕ ꯏꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯄ ꯐꯪꯗ꯭ꯔꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯕꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯀꯣꯠꯇ ꯊꯦꯠꯂꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯕ ꯃꯇꯝꯗ ꯁꯅꯥ ꯑꯣꯜꯂꯛꯂꯝꯃꯤ ꯁꯅꯥ ꯑꯣꯜꯂꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯁꯥꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯁꯤꯖꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯕ ꯎꯄꯥꯜ ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯔꯝꯕ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯇꯥꯔꯗꯨꯅ ꯆꯅꯨ ꯑꯃꯁꯨꯡ ꯆꯥꯎꯔꯦꯜꯁꯨ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯍꯥꯏ ꯆꯥꯎꯔꯦꯜ ꯌꯦꯡꯉꯨ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯏꯇꯥꯎ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯊꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯗꯨꯅꯤꯅꯦꯍꯦ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ 3-4ꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯒ ꯄꯥꯔꯤꯍꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯁꯅꯥꯒꯤ ꯌꯨꯝ ꯑꯣꯜꯍꯧꯔꯦ ꯇꯥꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯥꯔꯤꯍꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯑꯃꯁꯨꯡ ꯆꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥꯅ ꯁꯅꯥꯒꯤ ꯂꯩꯃꯥꯏꯗ ꯁꯅꯥꯒꯤ ꯁꯤꯡꯖꯪꯅ ꯂꯨꯔꯦꯜ ꯀꯛꯇꯨꯅ ꯁꯤꯖꯔꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯤꯅ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯔꯝꯃꯤ ꯑꯣ ꯄꯥꯔꯤꯍꯟ ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯁꯤꯗ ꯃꯤꯇꯥꯗꯨꯅ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯅꯪꯕꯨ ꯅꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯠꯂꯕ꯭ꯔꯣ ꯆꯅꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯔꯤꯍꯟ ꯑꯃꯁꯨꯡ ꯂꯥꯏꯖꯕꯨ ꯄꯨꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯎꯃꯪ ꯑꯃꯗ ꯐꯨꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯅꯨꯕꯨꯅ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯀꯅꯥꯒꯤꯁꯨ ꯑꯌꯦꯠꯄ ꯌꯥꯎꯗ ꯆꯥꯎꯔꯦꯜꯒ ꯆꯅꯨꯒꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ